Paona Brajabasi Aroiba Mathou-Mangam Pangthokkibagi Chamaga Kuntrahumdoi Shuba Ningsing Thouram ngasi Arapti mamang Mapigani Maning Leikai Youth Development Association amadi Khongnang Mongpham Protection and Celebration Committee na Khongnang Makhong Meira Paibi imasing khutshamnana shinduna Pangthokkre Arapti da leiba athauba asigi Aroiba yata from the Pangthokkhiba Thouram aduga mari leidana Paona Mongpham Protection and Celebration Committee ki President Yungkhaibam Bimol Maichaina hai Malem Sinba Thuna Khangnariba Ibudo Paona Brajabasi Aroiba Mathou-Mangam Pangthokkhiba Maphamda ngasi fauba Manipuri lengaki pri leinaba nushangna sangbat sagatpidaba asi laibakthibani Athauba ipa ipusing aduna khunai asigidam loramba thodang kaya adu tungda haurakadaba mirul kya ningsing duna leihongnaba mafam asida akhanaba mideng changbiyo amadi sangbatbiyo haina mahakna mari leinaba singe pon jingsinke Manipur Lengang na amadi India Lengang hai batare masi miyeng sangak khidrapa tu Maphamda mani aikoina kanagi su mating laudana aikoina leijaba khara khak na basem saba masida lenga ki maikai dagi miyeng sangbirak kadra hadna khanjaba sing karigumma makhan ki miyeng amata sangbirak tadna ngasi bhau leiri masi Manipur Lenga ki Maphamda haijening badi mafam masi semgat piyo sagat piyo hai basi aikoi khakki iranai oi ge hai banatte pokpham dagi sibam dagi Aroiba Mathou-Mangam Pangthokkhiba me hena lui hai bo wakhalon si irei leibi tabadona tauba sigumba wakhalon si khitang miyeng changhaningi Aroiba magi yahip tan ki Maphamda khongjom do rabasu aikoi ngasi lepchari Maphamda se magi asengba Mathou-Mangam Aroiba Mathou-Mangam Pangthokkhiba Maphamda duni miyam miyeng changbiyo lenga na miyeng changbiyo mateng pangbiyo masi semgat sagat pada daita lawbiyo